Lenga ki mari leinaba singna mityeng changbiduna lawmi singla matam matamgi oiba training piragari Kamjong District ki Chatric Khunou amadi Khullen asi U-morok khakta nattana Komla puthokpadasu maming leigani haina mafam adugi lawmi singi maikaidagi phongdoragli Imphal dagi kilometer 150 rom chatlaga leiba Chatric haiba khul asi U-morok puthokpada maming chatpa lam amani loinana haukiba sahi khara asida khunja singna atopa pambi khara su thaduna changyeng tawbada Komla asi ngasidi chauna mai pakle maru oina khul ani asida ngasi Komla pambi lising kaya thabada mahai ningthina panbadagi sentok lambi yama oinare Chatric ta paliba Komla asi yamna su chawba mahi su yamna homba mahau su yamna tonganba Komla makhal ama oibana miyamna pambagi chang hingalakle hairagli khul ani sida Komla thariba lawmi sing asi ngasi phawa training phangba amata yaude thariba lawmi sing asida matamga chanaba makhalgi training pibirabadi pothok hena puthokpasu ngamgani loinana Komla pambina matamgi oina laina kaya tarakpa yauriba asidagi su kanba ngamgani maram asina lenga ki horticulture department na ahenba mityeng changbiu haina lenga ki pukning chingsilakli